So hello and welcome back to my channel guys. Aikoigi ngasigi numit ase aikoigi Assam maigeida Assam da tariba aikoigi maitai singi oina ngasi je sajibu oi aduna ngasi sajibu gi ai wantana haugatlaga sengna habda misi ma khondi yam tana dribo hogana bodi yaure haining masaga aikoigi haining se dilai da chana ningai ni to pathoki aduga aikoigi nim masaga ngasi se sajibu gi kaka kai chalino ado haining miam ang biram gani ko haining masa se de khoi lai puja kumi madugi chana ningai ni aduga aikoigi nim mana se ngasi de khoi sajibu da chanai habda miam phungi go doni madugi da makta ai he ko chalu bani finally ai hekle aikoigi nim mana pambi si de su hawi ko ado ai sidai aina atholapda masida aikoigi kamchana nimana khara hektuna lerami dubai masani thak lawre aduga khoi iche ogi yum mana ta pambi hawai maduga gi masakna jam pare finally ai sajibugi nim mana di hekle ado hoji chatke tawri yumda lambi yausalak tore kajikta sida electric ki kuti leiri base masi ki hek thangna base khoi lambi ni chalagani lai gi thoram taw ko to yam sajibu hakna tenga si sajibu su oi hayang na lai gi vel sosti ha ka kaino leiri ko khoi dugai magi madu lei aduna sajibu gi thawak su tawgadaba lai gi thoram kya ama sunong gadaba khangde kai haidaba isor mana chanbira sanu ningjari ba khuding makse ubi ba wer sanu ai changlage blog se am ta holoi jadi khajik namra gai video thang ta sungam de marang marak ta thola khajik sang da video thang lai seni na thengna se gi mathang gi blog ta mathang video da matam adu phawagi da makta kaina si happy sajibu chairauba to all of my Manipuri fans ai bu yang biri ba tabiri ko khuding makta